Dear Manipur, YouTube channel as being given by Pum Nongpo Mukana Taramok Seri Hamadam Namaru Pawam of the Tamzage, Kukizo Purupki member Mapanga Ministry of Home Affairs ki official single Unakre, Kukizo Purupki member Mapanga Ministry of Home Affairs, MHA gi official gi team Amaga Unaduna Manipur Gisarang of Film Asimatang the Wari Sanabagi from Amapangtok Rehari. Ngarang pangtok ki pamifam adu da Kukizo Prup ki members sing aduna ngamkai lana Myanmar ga songthok sangjin yahandriba asigi matang da amadi hauki ba January kun kamari da Manipur gi apun ba saktam kai da nabakang lada arambai tengol na mitei Prup ki lengak pa minister MLA singa wasak lomina kiba adu gi matang da pukat ki Ministry of Home Affairs North Eastern ki advisor AK Misra na lusing duna pam ki pamifam adu da Intelligence Bureau gi official su saruk yaki pung ahum sang na fam ki pamifam adu da tribal delegate sing aduna Surasanpur amadi Fair Zone District ki singi mafam sing da thok libi irang gi matang da supaudam ki makhoi na thangalak libi wafam adu higher authority da sungsoi soidana yawhangani haibgi thajaba MSA gi official sing na piki panbe abadi tribal body sing asina Union Home Minister Amit Shah unaba naba takna duna lakhiba adu hojik phawagi oina di unabagi matam phangdrei ngarangi mifam adu saruk yakiba tribal delegate sing aduna Kukizo Puruk na taliba tokhaiba administration ki demand hojik su maka tana sathari amadi phangnaba honagani hairi mafam asi February 3 da Chief Minister Biren Singhana New Delhi de Union Home Minister Amit Shah ga unaraba matung da pangthokipani aduga mathangi update asina masana Kuki pastor ni haijaba mi amana sugnu amade more da landagani haina lauthorkle Kuki militant sing ga itham moirang puren gi tumurok to nongmai kap na da khulngak pa khunja ama sokle Kuki militant sing senjam chirang khulda nongmai ama sung bom kap sinduna akan bamong da landara kre Imphal East District ki Mapudam Police Station ki manung sana itham moirang puren gi tumurok talengoi pekpham kwari gi mamang thang basarukta leiba molhan Kuki khulda ngasi akan bamong da nakal animak ta nongmai kap nakre nongmai kap na badu da khulngak pa mitei kunja ama sokle hairi nongmai kap na bagi thoduk asi Kuki militant sing nanga se yupung tara rom tawa matamda molhan Kuki khulrom dagi thorak laga itham moirang puril dagi lengoi pekpham tumurok ta bom kapsin duna hana pokai hanki masigi matung da nongmai round kaya ama su kapsil lamki nongmai kapsil la badu da khulngak pa kunja sing handuna kan bamong da nakal animak ta khuthok naki nongmai kap na badu da bom mache na pan badagi khulngak pa kunja ama mai gi saruk ta khara sokhi soklaba khulngak pa kunja asi mayum makai pale singu khokta gini thodok thofam dagi puthorak tuna laying bagi thabuk chat thakre karisu khudong thingai oidre hari nongmai kap na basida state security force ki kangbu su thodok thokfam da sangsin duna Kuki militant sing takthok na bo honaki adu bunung thinpung ani ge makhairom tawa pawo Kuki militant sing na machit oina tumurok mai kaida nongmai kapsil laki hojiksu khulngak pa kunja sing phibam semduna lan thengna na ba leiri hairi aduga mathangi update asina Kuki militant sing senjam chirang khulda nongmai amasung bom kapsinduna akan mamong da landara kre ngarang nung thinpung manga ga minute ni furom taba matamda Sengmai police station na Koliba National Sports University ki awang thangbada leiriba harauten Kuki khulrum dagi Kuki militant sing senjam chirang tamna bom kapsinduna landara kraba matung da ngarang numdang amasung ngasi nung thildasu amuk hanna bom amadi nongmai round kaya kapsinduna landara kre ngarang numdang hung trama thoi makhairom taba matamda Kuki militant sing na khulingduna bunker satuna leiriba mafam sing haibadi harauten sangsan amadi mulnai sing bom pham sing asitagi singthak tagi senjam chirang mitei khul tamna bom amadi nongmai kaya marom kapsil lakre maduda senjam chirang khulgi maning thangbada leibo watham tombi ki yumda nongmai maru kaya jingkhada fauji lakri hairi Kuki militant sing na bom amadi nongmai kap tharaktuna singthak tagi landarak padu da khulngak liba khunja sing amadi mafam adu da leiriba central post amadi state security force na handuna akan mong da nongmai kap naki nakal ani makta nongmai kap na madu da sokapan amadi misimina yaubagi pau phongkide ngarang numidang nongmai kapsil lakraba matung da ngasi numit yungba pung 12 rom tarakpa matam da Kuki militant sing na harauten sangsang amadi mulnai na singba Kuki khuldagi amuk hanna senjam chirang amasung thangnaba mitei khulda nongmai amasung bom kap tharaktuna landara kre nongmai kapnaba adu da senjam chirang maning ta leiba water supply mana ki helipad phawbo nongmai maru eurakhi maduda natana senjam chirang gi khuniyai mayai phawbo nongmai maru kaya yausilakpadagi khunja kaya ama mayum thadoktuna lanjena ki hairi nongmai kapna bagi pawasi phangbadagi hojik mafam adu state security force ki kangbu sangsin dana Kuki militant sing takthokna bagi thabuk paikhat pahore hairi panbe abadi harauten sangsang amadi mulyai hairiba Kuki khulsing asida khulai paiba Kuki sing masing khangdana leibata natana bunker kaya saduna mitei khuldanga hek leitana landana ba sem saduna leire haibasi Manipur lenga ki mafam da pausi amadi electronic media gi kuthang da khunja sing na khangan krabasung asi phawba hairiba mafam sing asidagi Kuki militant sing asina lenga na takthokpa ngamdana leiriba asi karigino haiba wahang hanglakpaga loina lenga ki pangdaba thoduk asibu khunja sing na pendaba su press ta phongdorakle aduga mathangi update asina masana Kuki pastor ni haijaba mioi ama sugnu amadi moreda landagani haina lauthorokle
Kanglupki lan asina khwaidagi hena sokhalaba mafam oiriba kakching kendragi manung changna leiriba sugnu amadi moreda kuki militant singna nongmai kapsinduna kaihubagi thabuk yamna toina satharagli saragas dengarang nungdang pung taraga minute 35 taba matamda laloi phai kuki khulrumdagi sunu awang leikai da nongmai round ama kapsilakre nongmai kapsilakpa adu da khulngak lib khunja volunteer amadi security force ki maikedi handuna nongmai kapkhiba leite haina khunja singna pause asida kanglagli Amaronda sugnu amadi moreda akanba landagi thabuk chathagani haina kuki macha amana khutta nongmai macha ama pairaga phajadaba mitai community bu sokpo wahi bata kaya sijanaduna social media da thagalagli ba asigi matung inadi sugnu da leiriba mitai macha sing nungaina layu aikoi mafam adu da halakpa matam leigani halakpa matam tambangamde mahak pastor amagi macha nupani mahak masa maksu pastor oiri mahaki mamingna Stephen Sangthanga kawi haina sengna takli aduga mahaki leifam di takte miyo asina nongmai macha ama pairaga kan aring singduna hairiba wafamdi makoina sugnu amasung moreda lakke haibagi kangsi khingani maduda mitai singa mayungnagani hairi masida natana lamdam sigi naha oiriba luk amagi lusingba amabusu hunduna yamna usitana fajadaba wahina ngangsakli loinana mahakna social media da thagalakliba footage asi viral oire masina maram oiraga kanglupki lan asi hena kangkhatnabagi maram ama oiragani haina Praja section kaya dagi press ta pongdurakli Praja section kaya na pongdurakpagi matung inadi asiguma kanglupki irang thoktanabagi maram oiriba wafam kaya ngangsaktuna thagatliba asi manipuri lengak na tuminna leithokpa sungloi masagi asengba saktak tasing na social media da utuna khangalakliba miui asi phaduna ain gi oiba thak khudakta lokhotpam thogi hairi